ngasi phone ki patuan tuan ba se phone sing digi maru ba pauk se khonga charaga mayam da share to jagi mayam ngasi de khatang thengkhre mayam goro bi ya de ahan ba da maru ba paw amoina cycle na miyo bi ki punchi da ahong ba kya purak pa ngam gani soma laishram masa mau fana lainana ba miyam punamakna gari thaubugi sang hanthaduna cycle thaubuda mai onchin ba matam oire cycle thawbuna malem gi akoi ba masum yoy ba ki punchida ahong ba kya purak pa ngamgani haina manipur gi actor soma laishram na phongdokre mahang na makha tana hai manipur ihan han bu oina yamna lemjeningai oiba akakna ba matam pung nifu gi manungda kilometer satruk thawgodoriba alatra cycling event ama silak ba si state asigi oina yamna laibak phabane Paris की सुपर रैंडोनियर सीरीज की सरुक अमा ओइना अलात्रा डिटेंस साइक्लिंग सीरीज मणिपुर की सु इहान हान बो ओइना द अलात्रा साइक्लिंग विंग ऑफ मणिपुर एडवेंचर एंड मेंटल बाइकिंग एसोसिएशन MAAA MBA ना सिंधुना इम्फाल रैंडोनियर्स हाइना मिंथोनबा समरी BRM gi alatra cycling event ama pangthokraba matung ngasi anirak suboina BRM gi cycling sing soma laishramna palace compound hapta kangjebung gi gate gi ngasi ayu angan bada lam thakre event asida nupi cycling yauna punna cycling tarana saruyari makhoi masa volunteer oina saruyana na ba tholaktuna event asida saruyakibani haireba pawmusu ngasi phongkiba che phongsingda phonari atop maru eba pawamana live attempt tawkiba athuba matam de action lakhlu maira paibi ningom thong turel wang mada leiba lembana minister TS Biswajit nongmai namduna live attempt tawkiba thawong na scenery ba miyo sigi mathakta athuba matam da government action lakhot kadabani haina maira paibi sina wakat mi pham kre Imphal West district ki manung sana leiba ningom thong bazar area da ningom thong awang amasum makha apunba maira paibi sina wakat mi pham satakre wakat mi pham aduda ningom thong awang amasum makha apunba maira paibi khetrimayum subhasinina hai minister TS Biswajit ki lekai ningom thong da hana mayum oina leramba haujingna ningom thong turel wangbada amuk mayum hongdoktuna leikraba lemba hairiba miyesina minister Biswajit nongmai namduna live attempt tawkiba thawong maira paibi sina haksina yaning di haiki hanadagi hauna lekai gi miyoini khanduna lembagi mayumda February 3 ki numidangda sanglubada lembana minister TS Biswajit atamnana nongmai namkibasi kari nungaitaba leibadagino karigumba nongmai aduna palamba tarabadi kari oiramgani khalubada maira paibisina haksina yaningde haki minister TS Biswajit nongmai namduna live attempt tawkibada sienaba lembagi mathakta mari leinabasina haujuk pawba action amata lakhatana leibasi yaningde February 3 ki numidangna thokiba thawdo adugi matangda Irilung police station da February 9 report pikhatkibani haujuk pawba police na action amata lakhatana leibasi pende matung manaw sigumba thawong asi satharaktana ba sienariba miyo asigi mathakta ain goeba action lakhatkadabani hainasu phongdokhi haina pawsina su makhatana phongdorakli topa pawamana mu singda di police na karisu tawbangamde Alfred Singi district singda lairiba police station singda matiksa ba police personnel sing posting thada pa amadi matiksa na police personnel thamdabana singda di police na karisu tawbangamde haina MLA Alfred Kangam Atharna ngasi assembly gi demand khanabada house ta phongdokre police ki demand khanabada cut motion thangaladuna MLA Alfred Kangam Atharna hai Singi police station singda thamliba police personnel masing asi amaga kenai Urkul Assembly Constituency dana laidiba Litan Sangsak amasum Urkul Police Station ahum asida police personnel tara dagi hena laiti maramasina khunge akoibada nongmai kapa masin marau marakta khulai pairaga khatna sainaba tholakpada police na karisu tawngamde akiba mata laitana police personnel singi mathau pangthok hanbada darkar oiba personnel masing deploy tawba madi matik saba equipment piba darkar oi maramasina darkar oiba police personnel amadi equipment thambiyu haipa wafam MLA na makhata na house ki puning singsinki MLA na makhata raduna square kilometer samagi mathakta koliba police station amana praja singda justice phangan ba amadi law and order ngak tuna thamna ba hona bada vehicle matik sana piba darkar oi atay police station singda gari mayam ama lay adubo singi police station singda di sahi kya gari ama phawa pibi dana thamli state asigi police station singda matam gusuna ba khusu khulai piduna
प्रॉब्लम थोलक्पा खुदिंगमक्ता पुलिसना थेंगननबा होम डिपार्टमेंट करी होटनरी हाइनसु एमएलए अल्फ्रेडना हाउस ता फोंदोखी एमएलए एके मीराबाईना मणिपुर लेरिबा प्राइवेट सिक्योरिटी गार्ड सिंग प्राइवेट सिक्योरिटी रेगुलेशन ए की मखाद रजिस्टर तौब्रा हाइबा वफम थमखिबगा लोइनना सिक्योरिटी की थबक ओइबना निंगथिन येंगसिनहनिंगी हाइबा वफम थमखी यूनिफॉर्म फोर्स की मरक्ता डिसिप्लिन वालकपा निंगथिन एडमिनिस्ट्रेशन तौदबगी ममी ताई हैना एमएलए ओ सुरेश कुमार फोंदोखिबगा लोइनना ट्रैफिक पुलिस की थबक निंगथिन येंगसिननबा अमदी नुपी पुलिस कादर सिंगी कैरियर की येंगदुना थबक तौबिनबा वफम थमखी हाइबा पावमसु ngasi फोंखिबसे फोंसिंग फोंनरी बिशलकपोइना मपालम गेबा मरुइबा पावखरा चाइनादा BBC वर्ल्ड न्यूज थिंजिनख्रे हांगकांग ब्रॉडकास्टर दसु संदोखिद्रे ब्रिटेन की मीडिया रेगुलेटर न सयोल अमगी ममांग चाइना की स्टेट टेलीविजन की UK संदोकदबा प्रोग्राम सिंगी लाइसेंस कथलुबदु रिवोक तौख्रबा मतुंगदा ngasi चाइना गवर्नमेंटना ब्रिटेन की BBC वर्ल्ड न्यूज मपुंग फाना थिंजिनख्रे नकलमरमदा हांगकांग की पब्लिक ब्रॉडकास्टर नसु BBC वर्ल्ड न्यूज हंदोकलरोय हैना फोंदोख्रे चाइना की नेशनल रेडियो एंड टेलीविजन एडमिनिस्ट्रेशन फोंदोखिबा मतुंगिना हंदकता थिजिनखिबा अमदा BBC वर्ल्ड न्यूज संदोखिबा चाइनागा मरी लेनबा ई पाउसिंग मलेम की ओइना सनरिबा मीडिया रेगुलेशन की सना पथा खुदिंगमा थुगाइरम थिनखि BBC न्यूज न चाइना की इंटरेस्ट अमसुम नेशनल यूनिटी बु थाक हंथना थंबगी फिबमदा पाउ संदोखि अदुगा फजबा असुंबा चाइना की ई पाउसिंग हंथबा थाकता अरानबा मोंग संदोखि हाइरि नकल अमरोमदा रेडियो टेलीविजन हांगकांग न फोंदोखिबा मतुंगिना चैनल असिना ngasi इराय नुमितेगी BBC न्यूज प्रोग्राम सिंग रिले तौदुना मियामदा तहनबा अमदी ओहनबगी थबक अमता चथररोय बाइजिंग ना लौखिबा वारेप अदुगी मखा तारकपोइना अथिंगबा सि थंबनी हैना फोंदोखि हैनु पाउसना मखा तारी लोइसलकपोइना यामना अंगकपा पाव मनमो नोंगलै नुंसिना हुमबदा कार सिंग अहांगबदा पाइखि बिल्डिंग सेखाइखि ngarang numidang Turkey gi nungsup thangba ising torban da leiba Izmir province da leiba hithang pham area ama nonglai nungsit akan ba amana humjilak padagi mapham madura leiramba gari sing nongthak ta paikhi building sing amang ata thonki train amasu namthakiduna yamdrabada miyoi taraga tarurom aso apan nangki haina Turkish official sing ngasi phungdorakli Turkey da yamna thokpa thaudo ama oina nonglai nungsit aduna hi kaya nungsit aduna hi kya luphan kibago loinana using maru fuktuna pehan ki amadi Asian Tourist Resort Summit ki building kya gi ate akai sing paithora ki haina Ilahas News Agency gi drone footage na ulakhi second kun gi manung da yamna sauna mang takpa ama thoki haina Izmir gi mayor tus soyerna amang ata sing yengsiluraba matungda paumi sing da phungdokhi hairibe mafam adu gi amang ata sing adu Far East Lebak sing natraga Latin America da toina thokan ba ngaktani lamdam asidadi masigumba asi amukta thokidri masidagi ta sengna khangma ngamadi climate change na hairiba natural disaster sing asi nakna pusilakli haibasini tornado no humjilakpada sokiba miyoi taraga taru adu hospital da pukhatkhi madugi manungda train ama taraktuna sokibu worker mapan yauri madu Elakati port area gi construction site amada thokibani haina deputy interior minister Email Katakalina phongdorakhi haina supausin makhatana phongdorakli duimam pathoki bil soki bulan ki yaro su pigani and thank you